Manipurgi loisindana lairiba irang maragasida handak pangthokadoriba 19 suba Lok Sabhagi General Election lisingani kunmarigi matangda lamdamasigi miyamna makhoigi oiba wakhalonsing ASKTV News ta paudam lakli hiramasigi matangda aikhoigi paumi Bital Yambemdagi akhanaba paudam ama phangbigani Hauji Manipur thokliba issue asigi matangda khogi paliba lengangna santi leire hana lawrabusu huji khogi leiba Manipur asida santi leitabai mami amasu uri hadak lakadawa April gi tang 18 asidagi pangthokadabe Lok Sabha election asigi matangda khogi leiba praja miyamdagi makhoigi oiba paudam khara miyamda taminasi election pangthok matamni natti akoi pangthong ningde kaino da jikim le Manipur gi waraba su am session da moina vote tawraga kadunglo doino candidate su akoi apambam ta leiti vote ta honingde akoi bungak pangamba Manipur kan bangamba chongthorapa mido mi yanga thada tare party gi wa leite aide vote oina dine chungtha he thada roi adage aige yumda vote khom lakpa du sune pura thani yakte imana paugi bhamamda campaign khomala ko maru kokani haigedana ado soidon kokbi ga imagi yumda campaign khomala ase ihal he hana lakpa mido ai khur thauram tawre ble su leire kokani lakanu kanamta vote khom lakpi gano vote chukta thada roi nakanda thaidana misi mina kaimta hangaktra kanda vote khom la ikaina aduguma mido Manipur prajalak ai khoina ge yam tuna gyan tabira kanda hogolei bai chai susu munna wakhan tawbiu ne MP oirama tamda karamba mina Manipur gi damakta parliament laugi ge Manipur gi damakta hojise irang jam kalli ko haidi mi rally kem da sem am lai benina boche haidi school gumba khoj college ka base pakna kana tawte duna boche amarom de di tahoning de ai bo sidai thadaroi nota du thadaroi amaju thadaroi bo da chu ngor lengge de ko je chu kar laksan badum helakane ba handak chei war chei masang chei no helakane chei manga gi mutung da khoi kari wer kane tongi akhoi ichai chu gi khalro ga ngasi da gi 50 years ki mutung da lakadu wi khallaga ne bo na da akhoi lebak chi goi bane ningthokwan ba leba amane changchang rangna lepche aduna aidi bot kai ga mari leina te ai bo chungta thadaroi hauji asukan graba Manipur gi rang sida aikoi gi leiriba maitei gi proof sing sasuki matik warba tanja sin Lok Sabha gi election tawbase aikoi isana ya janing de maramdi hauji awaba samaisa thengnari bajidi solve tawge di haidraga makoi na hauji Lok Sabha tawgane na lepsil lagi se koi yaning ba pokti Lok Sabha gi election ji tawba taraga di aikoi isana isa gi right se mapam chan na thina jagani akoi gi paliba lengang asina akoi gi iramdam asida santi leire na kayamak lawrabasu akoi gi leiriba akoi gi prasa miyamna tongan ba makoi gi oiba mot phongtokpa matamda akoi gi lengang na santi leire haina lawribadu karama mafamda santi leiribano haina wahang kaya amju hanglei handak lakadoriba Lok Sabha gi election asi akoi gi prasa miyam gi oina pangthok tabana fai huji akoi gi tha tara helagba irang asida mafam kaya dagi lanjan nanaktuna relief camp da lariba talak asida Lok Sabha election pangthok pa haibasi yamna laibak thibini hoi amarom da pangthok taba yade hairabadi khoi gi prasa miyam gi kholau tabi gadaba mirep adubu khoi khanba matam oire haina mayam gi makaidagi thongdorai hiramsi gi matang da pogdom jariba Bital Yambemga loinena video journalist Johnson Nongthongbam SKTV Imphal